ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯗꯨꯗ ꯑꯕꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 8ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯕꯤꯇꯥꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯨꯗ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ꯫ ꯌꯨꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃꯒꯨꯝ ꯑꯃꯨꯛ ꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯕꯤꯇꯥꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥ ꯑꯗꯣ ꯐꯃꯨꯡꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯥꯏꯒꯤ ꯃꯒꯨꯟ ꯂꯩꯕ, ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯐꯔꯛꯀꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯀꯅꯥꯅꯣ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯀꯕꯤꯇꯥꯗꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯁꯤꯜꯂꯨꯕ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ꯫ ꯀꯕꯤꯇꯥꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯄꯝꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯍꯤꯡꯈꯣꯜ ꯊꯕꯛ ꯈꯔ ꯁꯨꯕꯅ ꯐꯒꯅꯤ ꯈꯟꯗꯨꯅ ꯉꯔꯥꯡ ꯁꯨꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯤꯡꯈꯣꯜ ꯑꯗꯣ ꯅꯥꯄꯤ ꯍꯥꯏꯗꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯀꯕꯤꯇꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯊꯣꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯌꯣꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯊꯣꯏꯗꯣꯛꯅ ꯆꯥꯎꯗꯦ, ꯀꯣꯝꯂꯥꯃꯨꯛ ꯅꯠꯇ꯭ꯔꯒꯅ ꯄꯨꯡꯊꯣꯜꯃꯨꯛ ꯆꯥꯎꯏ꯫ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯀꯕꯤꯇꯥꯅ ꯇꯞꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯤꯁꯤ ꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯃꯇꯦꯛ ꯀꯣꯟꯁꯤꯜꯂꯒ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯀꯤꯁꯤꯜꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯇꯤꯡꯊꯣꯛꯂꯨꯕꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯇꯨꯝ ꯇꯥꯁꯜꯂꯕ ꯂꯥꯏꯐꯗꯤꯕꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯙꯤ ꯑꯗꯨ ꯎꯔꯨꯕꯗ ꯀꯕꯤꯇꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯌꯣꯝ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯀꯔꯝ ꯇꯧꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯂꯥꯛꯂꯤꯕꯖꯥꯠꯅꯣ, ꯑꯗꯨꯒ ꯃꯁꯦ ꯀꯅꯥꯅ ꯊꯅꯝꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯕꯤꯇꯥꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯀꯕꯤꯇꯥꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯛꯄꯗꯤ ꯅꯠꯇꯦ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ, ꯃꯤ ꯂꯩꯔꯕꯗꯤ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯀꯕꯤꯇꯥꯗꯣ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯕꯤꯇꯥꯅ ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯤꯄꯥ ꯑꯗꯨꯅ "ꯏꯕꯦꯝꯃ, ꯑꯩꯁꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯀꯨꯝꯕ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝ ꯑꯃ ꯂꯥꯛꯂꯕꯗꯤ ꯃꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯗꯅ ꯍꯥꯏꯔꯛꯄ ꯀꯔꯤ ꯂꯩꯔꯝꯒꯦ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯕꯤꯇꯥꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯥꯛꯁꯪ ꯆꯪꯕꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯅꯤꯄꯥ ꯑꯗꯨꯅ "ꯏꯍꯦ, ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯀꯤꯁꯤ ꯊꯣꯛꯎꯔꯤꯕꯅꯣꯅꯦ? ꯐꯔꯦ, ꯑꯩ ꯌꯦꯡꯒꯦ ꯂꯥꯎꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯗꯣ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯆꯪꯂꯛꯂꯤ꯫ ꯀꯥꯆꯤꯟ ꯀꯣꯏꯌꯥꯁꯤꯡ ꯃꯃꯤꯠ ꯑꯗꯣ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯕꯒꯨꯝꯅ "ꯏꯁ" ꯍꯥꯏꯗꯨꯅꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯁꯪ ꯌꯧꯅꯕ ꯂꯥꯛꯄꯅ ꯆꯥꯛꯁꯪ ꯌꯧꯔꯕꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯌꯣꯝꯂꯛꯂꯤꯕ ꯐꯤ ꯃꯌꯣꯝ ꯑꯗꯨ ꯎꯕꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ "ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯊꯤꯈ꯭ꯔꯦꯗ꯫ ꯐꯔꯦ, ꯏꯕꯦꯝꯃ,
ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒꯅꯦ ꯑꯩ ꯍꯣꯔꯦꯟ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒ ꯄꯨꯟꯅ ꯂꯥꯛꯀꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯂꯥ ꯑꯃꯗ ꯍꯧꯖꯤꯛ ꯂꯥꯏꯙꯤ ꯑꯃꯗꯤ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯀꯤꯁꯤ ꯀꯤꯗꯨꯅ ꯍꯥꯞꯆꯜꯂꯝꯕ ꯌꯣꯝꯁꯜꯂꯝꯕ ꯊꯧꯔꯤ ꯊꯧꯅꯥꯏ ꯂꯪ ꯑꯃꯗꯤ ꯐꯤ ꯃꯆꯤꯟꯅꯆꯤꯡꯕꯗꯣ ꯂꯣꯏꯅꯃꯛ ꯂꯥ ꯑꯗꯨꯗ ꯍꯥꯞꯂꯒ ꯂꯥ ꯑꯗꯨ ꯑꯃꯨꯛ ꯌꯣꯝꯁꯜꯂꯒ ꯃꯍꯥꯛꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯔ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯃꯥꯒꯤ ꯑꯃꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯒꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯂꯥꯛꯅꯤꯡꯕꯒꯩ ꯂꯥꯛꯂꯁꯅꯨ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯗꯤ ꯐꯗꯧꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯔꯦ ꯀꯕꯤꯇꯥꯗꯣ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯦ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯍꯦꯝꯕ ꯑꯗꯨꯒ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯅꯤꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯅꯔꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯟꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯇꯔꯥꯝ ꯀꯧꯁꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯏꯕꯦꯝꯃ ꯂꯥꯏ ꯑꯁꯤ ꯃꯔꯝ ꯑꯃꯗ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯅꯍꯥꯛꯅ ꯆꯥꯛꯁꯪꯗ ꯀꯤꯁꯤ ꯊꯣꯛꯎꯔꯤꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯍꯥꯛꯅ ꯀꯤꯁꯤ ꯊꯣꯛꯎꯔꯤꯕ ꯃꯌꯣꯝ ꯑꯅꯤ ꯑꯁꯤ ꯐꯠꯇꯕ ꯄꯣꯠꯂꯝ ꯉꯥꯛꯇꯅꯤ इचम चंबा मियोय अमना हेक्ता किसी थोकबा याबा नति करिगिनोने नहाना मधुबु किसी थोडुरिबा अदुमना हंगलपदा कविताना आइसु ज्ञान गमदा ताहौद्रे येंनिंगमनखिबना दुख थोबगी वानी अदुना कायबा लेरबरो ओजा खरा कायरे अदुबु थोने हेना खंजलुरगनु थबक अमा पांथोक्तबा यारारोय लैकाय मियाम खंगना अदुमना हायरकपदा कविताना करी थबक ओइरबनो हायदुना हंगी मदुदा चाउथोइना नंगी इबुंगोदो लाक्लगा वासी तानदबा यारारोय नखोइगी युम अदुगा असोंगी युम मसिगा करिगुम्बा मरी अमदि लैनरे हारिबा मरी असि थदलबा मतुंगदा असोम थंगबदा लैरिबा युम असि मई थादोकदबनी असोमना मई थादोकलबा मतुंगदा नखोइना असोमगी हिंखोलसिगा नखोइगी हिंखोलसिगा पुन्ना कोइगदबनी हारिबा थबक असि हयेंग तुमलंग चट फावबदा अदुमक कोइरगदबनी नखोइगी इमुंग असि नत्तबा कना अमतना हिंखोलसे कोइबा यारोय करिगुम्बा कोइरुबा तारगदी यामना थीना अवाना नंगनी हारिबा थबक असि लेकाई खंगना थबक पांगथोक्त्रबदी मीगी युम अमबु हेक्ता लैनद्रे हायदुना मई थादोकपा यादेदो अदुना लेकाई अमुक्तंग तिन्नदबा यारारोय अदुमना हायरकपदा कविताना लेकाईगी मीगा वारी सानबा खननैनबा हायबदुमदी अइना ngamjararoy कर्म तौसिगे अदुमना हायरकपदा अमाइबा चाउथोइना अदुगिदमकदि करिसु खलुरगनो तौगदबु नंगी नुपा लाक्ट्रि फावबदी थबक असि यारोइदौरी नंगी नुपादो यामा थुना लांगनबा पाव हाइख्रो अदुमना हायरकपदा कविताना ngasi nini humni lerakbadi sodanamake laklani तौगदबु महाक लाक्ट्रिङै मतमदा युम मसिदा तमनरिबा अकी अखंग नंगलिबा सिनि मरु ओइरिबसि हायदुना हायरकपदा अमाइबा चाउथोइना अदुगिदि कैसु खलुरगनो अइखोइना पुनमक लैताइनबिरगे असुमना अमाइबा चाउथोइना कविताना सिंगनरिबा पाखचरिबदो फरनबगिदमक्ता युम अदुगी अकोइबदा होंगु थारनबगिदमक सेम साबल लोइख्रे मतौ असुमना अमाइबा चाउथोइ हेमबा अमदि लाक्लिबा निपा मखोय अहुमना थोकपा अमदा अमुक चट अमदा अमुक चंग तौदुना यामना कन्ना होंगु थारे अदुगा लेवातिनो कया अमसु सोले कविताना मतोमता खली करिनो तौरिबसिबो अइगा सुयाव यावदि मखोयना थोकपा अदुम तौरिबसिबो वाखल खल्लगा अदुक मांगोलदा सुमांगदा लेपलगा अदुक लैरी मखोय माइबा अहुम अदुदि अमदा अमुक चट तौदुना माइबा अहुम अदुदि वा तानरगा थबक तौरी मदम मरुदा हेमबना ओजा सी उरबदि यारद्रा अइगे थवाई मांगलरोइको ओजा करिसु तौररोय युम मसिदगी थवाई अमा उखिदबदि यारोय अदुबु अइना कन्ना होनबदगी मदो पुद्रगसु यानब मोंगदा सिल्लगदबनि अदुगा अइना हाखिबा थबक अदुमदि नहाना तौदबा यारोइको ओजा
ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯅ ꯑꯣꯖꯥ ꯃꯪꯂꯦꯝꯗꯒꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯂꯧꯍꯧꯔꯕꯅꯤ ꯑꯣꯖꯥ ꯃꯗꯨꯕꯨ ꯅꯪꯅ ꯅꯅꯥꯛꯇ ꯊꯝꯕꯗꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯁꯤꯟꯅꯈ꯭ꯔꯤꯕꯗꯨꯕꯣ ꯑꯣꯖꯥ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯐꯔꯦ ꯐꯔꯦ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯑꯃꯗꯤ ꯑꯩꯒꯤꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯁꯥꯞ ꯑꯁꯤ ꯀꯣꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤꯁꯨ ꯌꯥꯏꯐꯅꯕ ꯅꯪꯒꯤ ꯑꯩꯒꯤꯗ ꯂꯩꯕ ꯁꯥꯞ ꯑꯁꯤꯁꯨ ꯀꯣꯛꯅꯅꯕ ꯌꯨꯝ ꯑꯁꯤ ꯇꯨꯝꯅꯕ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯍꯦꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯗ ꯅꯨꯃꯤꯠ ꯄꯨꯡ ꯇꯥꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯀꯕꯤꯇꯥꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯔꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯃꯤꯗꯥꯡꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯍꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯒ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯕꯤꯇꯥꯅꯗꯤ ꯀꯔꯤ ꯑꯃꯇ ꯈꯪꯕ ꯅꯠꯇꯦ ꯆꯥꯎꯊꯣꯏ ꯍꯦꯝꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯈꯛ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯔꯤꯕꯗꯨ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯞ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤꯕ ꯁꯥꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯣꯗꯣꯅ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯕꯨ ꯍꯦꯛꯇꯃꯛ ꯊꯤꯔꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯦ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯤꯡꯁꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯍꯦꯝꯕꯁꯨ ꯃꯥꯒꯤ ꯑꯣꯖꯥ ꯃꯪꯂꯦꯝꯅ ꯇꯧꯕ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯗꯕꯒꯤ ꯑꯣꯖꯥ ꯃꯪꯂꯦꯝꯅ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯞꯅ ꯇꯞꯅ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯁꯤꯔꯛꯀꯗꯧꯔꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯦꯝꯕꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯂꯥꯏꯙꯤ ꯑꯃꯗ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯊꯅꯝꯂꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯗꯣ ꯑꯃꯨꯛ ꯀꯕꯤꯇꯥꯅ ꯍꯥꯡꯗꯣꯛꯂꯨꯕꯗꯒꯤ ꯍꯦꯝꯕꯅ ꯇꯧꯔꯨꯔꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯗ ꯀꯕꯤꯇꯥꯗꯣ ꯇꯨꯃꯤꯟꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯗꯤ ꯃꯃꯥꯒꯤ ꯃꯅꯪꯒꯟꯗ ꯀꯣꯟꯗꯨꯅ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯥꯊꯔꯒ ꯀꯕꯤꯇꯥꯁꯨ ꯃꯍꯥꯛ ꯃꯇꯣꯝꯇꯒꯤ ꯆꯥꯛ ꯊꯣꯡꯕꯕꯨ ꯍꯥꯏꯗꯨꯅ ꯑꯂꯨ ꯈꯔ ꯉꯥꯟꯁꯤꯜꯂꯒ ꯑꯗꯨꯃꯛ ꯇꯣꯛꯊꯣꯛꯂꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯑꯗꯨꯃꯛ ꯇꯥꯏ ꯌꯥꯝꯅ ꯇꯝꯅꯒꯗꯕ ꯃꯇꯝ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯀꯕꯤꯇꯥꯅ ꯆꯥꯛ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯛꯂꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯕꯗ ꯉꯥꯏꯔꯝꯂꯤ ꯀꯕꯤꯇꯥ ꯄꯨꯡ 6 ꯇꯥꯒꯦꯔꯥ 4 ꯇꯥꯒꯦꯔꯥ 5ꯕꯨ ꯇꯥꯒꯦꯔꯥ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯀꯕꯤꯇꯥꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯒ ꯂꯣꯏꯅꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯂꯤ ꯀꯕꯤꯇꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯕꯖꯥꯠꯅꯤ ꯅꯣꯡ ꯇꯥꯕꯒꯥꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯕꯤꯇꯥꯅ ꯃꯤꯀꯞ ꯋꯥꯎꯔꯤ ꯁꯥꯎꯔꯤ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡ ꯀꯟꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯩꯁꯨ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯔꯝꯂꯦ ꯃꯩ ꯃꯝꯂꯝꯕ ꯑꯁꯤꯗ ꯀꯕꯤꯇꯥꯗꯣ ꯀꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯗ ꯍꯣꯍꯥꯛ ꯇꯝꯕ ꯉꯝꯗꯦ ꯈꯟꯗꯨꯅ ꯊꯝꯂꯤꯕ ꯃꯩꯈꯦꯠ ꯑꯃꯗꯤ ꯀꯦꯟꯗꯜ ꯑꯗꯣ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯗꯣ ꯃꯩꯈꯦꯠ ꯆꯨꯗꯨꯅ ꯀꯥ ꯑꯗꯨꯕꯨ ꯈꯔ ꯉꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯦꯟꯗꯜ ꯍꯦꯛ ꯆꯨꯔꯨꯕꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯀꯕꯤꯇꯥꯅ ꯃꯁꯥꯗ ꯁꯥꯎꯍꯨꯝ ꯐꯥꯎꯏ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗ ꯁꯥꯔꯤ ꯋꯥꯎꯔꯤ ꯀꯔꯤꯅꯣ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯄꯗꯨꯗ ꯇꯨꯡꯗꯒꯁꯦ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯍꯦꯛꯇ ꯂꯩꯔꯝꯗꯦ
ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯀꯕꯤꯇꯥꯗꯣ ꯀꯤꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯇꯤꯜ ꯂꯥꯏ ꯑꯃꯠꯇ ꯆꯪꯂꯛꯂꯔꯣꯏ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯜꯂꯗꯨꯅ ꯀꯦꯟꯗꯜ ꯑꯗꯣ ꯄꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯂꯒ ꯂꯥꯇꯦꯟ ꯑꯗꯣ ꯆꯨꯈꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯀꯕꯤꯇꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯇꯁꯦꯡꯅꯃꯛꯀꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯍꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯈꯔꯗꯤ ꯐꯪꯈꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯂꯣꯌꯥꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤ ꯂꯣꯌꯥ ꯂꯥꯛꯄꯗꯨꯗ ꯀꯕꯤꯇꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯂꯣꯌꯥꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯐꯠꯇ꯭ꯔꯦ ꯈꯪꯂꯕ ꯌꯨꯝ ꯑꯁꯤꯗ ꯃꯑꯣꯡ ꯑꯃꯔꯤꯟ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯅ ꯑꯩꯅ ꯂꯥꯛꯄꯩꯗ ꯀꯔꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯧ ꯍꯥꯏꯔꯤꯕꯅꯣ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ ꯉꯔꯥꯡ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯉꯔꯥꯡꯁꯦ ꯒꯥꯔꯤ ꯕꯟ ꯑꯣꯏꯈꯤꯕꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯒꯥꯔꯤ ꯆꯦꯟꯗꯕꯗꯨꯗ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯑꯩ ꯂꯥꯡꯐꯩꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯆꯥꯕ ꯆꯥꯗꯕ ꯅꯃꯥ ꯅꯁꯥꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯕꯤꯇꯥꯅ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯂꯣꯌꯥꯗ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯎꯅꯔꯒ ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯕ ꯑꯗꯨꯁꯨ ꯉꯁꯤꯃꯛ ꯑꯩ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯎꯅꯔꯒ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥꯅ ꯀꯕꯤꯇꯥꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥꯁꯨ ꯂꯥꯛꯂꯕꯅꯤꯅ ꯀꯕꯤꯇꯥꯗꯣ ꯀꯤꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯥꯗꯣ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯅꯔꯒ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯗꯣ ꯈꯟꯅ ꯅꯩꯅꯔꯤ ꯐꯠꯇ꯭ꯔꯕ ꯂꯩꯕꯁꯨ ꯌꯥꯗ꯭ꯔꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤ ꯁꯣꯛꯂꯛꯀꯗꯕ ꯆꯥꯡ ꯋꯥꯡꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯑꯆꯧꯕ ꯃꯈꯜꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯕꯤꯇꯥꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯊꯝꯕꯤꯔꯝꯕ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯟꯗꯠꯄ ꯌꯥꯎ ꯀꯣꯛꯊꯣꯛꯄ ꯌꯥꯎ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯍꯦꯝꯕ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯃꯩꯕꯨꯜ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯛꯊꯣꯛꯄ ꯁꯦꯡꯗꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯩ ꯊꯕꯛ ꯑꯗꯨ ꯍꯧꯅꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯂꯣꯌꯥ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯅꯅꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯀꯥꯎꯖꯗꯦ ꯑꯗꯨꯗꯤ ꯍꯧꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯂꯣꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯌꯥꯕꯤꯔꯕꯅꯤꯅ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯅꯕ ꯅꯈꯣꯏ ꯈꯔ ꯁꯦꯝ ꯁꯥꯔꯣ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯩ ꯊꯥꯕ ꯍꯧꯒꯗꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯅ ꯇꯤꯡꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯃꯨꯕ ꯑꯃꯗꯤ ꯑꯉꯥꯡꯕ ꯂꯪꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯆꯪꯕ ꯌꯥꯗꯦ ꯃꯩ ꯆꯨꯔꯕꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯋꯥꯒꯤ ꯃꯇꯣꯟꯗ ꯃꯩꯕꯨꯜ ꯁꯦꯝꯗꯨꯅ ꯀꯤꯔꯕꯁꯤꯡ ꯑꯗꯨꯅ ꯂꯪ ꯇꯤꯡꯂꯤꯕ ꯑꯁꯤꯒꯤ ꯋꯥꯡꯃꯗꯒꯤ ꯂꯥꯝꯂꯒ ꯆꯨꯒꯗꯕꯅꯤꯀꯣ ꯐꯔꯦ ꯊꯕꯛ ꯍꯧꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏꯅ ꯍꯦꯝꯕꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯕꯗꯒꯤ ꯍꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯁꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯍꯦ ꯇꯤꯕꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯅꯈꯣꯏꯒ ꯆꯥꯛꯊꯥꯛ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯕꯅꯤ ꯃꯁꯤ ꯆꯥꯔꯒ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯕ ꯑꯊꯤꯟꯕ ꯑꯌꯦꯠꯄ ꯑꯀꯥꯏꯕ ꯂꯣꯌꯥꯒꯤ ꯏꯃꯨꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯝꯅꯔꯥꯏꯒꯤ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯑꯅꯤꯅ ꯐꯩꯒꯥꯛ ꯐꯩꯅ ꯉꯥꯛꯇꯨꯅ ꯉꯁꯤꯗꯒꯤ ꯅꯈꯣꯏꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯆꯩꯔꯥꯛ ꯆꯩꯈꯪꯅꯒꯅꯤ ꯈꯪꯉꯨ ꯐꯔꯦ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯅꯇꯦꯐꯝꯗ ꯇꯦꯔꯣꯀꯣ
ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯍꯦꯝꯕꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯨꯠꯇ ꯈꯔ ꯁꯣꯛꯍꯟꯗꯨꯅ ꯏ ꯃꯔꯤꯛ ꯃꯔꯤꯛ ꯀꯌꯥ ꯊꯥꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯆꯥꯎꯊꯣꯏꯅ ꯍꯩ ꯃꯩ ꯄꯥꯏꯔꯤꯕ ꯅꯈꯣꯏ ꯍꯧꯔꯣ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝ ꯑꯗꯨꯗ ꯃꯩ ꯆꯨꯕ ꯍꯧꯈ꯭ꯔꯦ꯫ ꯆꯔꯨ ꯃꯄꯩ ꯃꯄꯩ ꯀꯌꯥ ꯂꯪꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯅ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯤꯅꯈꯤꯕꯅ ꯑꯃꯒ ꯈꯣꯟꯁꯤꯟꯅꯗꯨꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯃꯔꯛ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯊꯔꯣ ꯑꯣꯟꯕꯒꯤ ꯁꯛꯇꯝ ꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯩꯅ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯉꯪꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯃꯩꯈꯨ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯝꯅ ꯃꯩ ꯑꯣꯏꯅ ꯃꯩꯈꯨ ꯑꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯄ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯉꯥꯡꯕ ꯑꯃꯗꯤ ꯑꯃꯨꯕ ꯂꯪꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯇꯣꯔꯛꯄꯗꯤ ꯉꯝꯗꯦ꯫ ꯐꯨꯖꯤꯟꯗꯨꯅ ꯆꯨꯔꯤ ꯇꯥꯕꯤꯗ ꯍꯥꯏꯕꯗꯤ ꯎꯆꯤꯟ ꯇꯥꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯉꯔꯪ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯁ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯁꯤ ꯑꯁꯨꯝꯅ ꯇꯧꯕ ꯀꯩꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯅꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯀ꯭ꯔꯨꯞ ꯈꯨꯕꯥꯝ ꯂꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯐꯥꯎꯕ ꯃꯩ ꯊꯥꯔꯕ ꯃꯇꯨꯡ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯊꯧ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯊꯪ ꯍꯟꯅꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯍꯦꯝꯕ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯑꯃꯥꯏꯕ ꯑꯗꯣ ꯃꯈꯣꯏꯗꯤ ꯂꯣꯌꯥꯒꯤ ꯏꯃꯨꯡꯗ ꯑꯍꯤꯡ ꯂꯦꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯂꯥ ꯂꯥꯇꯣꯟ ꯐꯖꯕ ꯑꯃ ꯍꯦꯛꯇꯨꯅ ꯂꯥꯏ ꯑꯣꯏꯕ ꯄꯣꯠꯂꯝ ꯆꯔꯝ ꯀꯌꯥ ꯇꯧꯗꯨꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯃꯊꯛ ꯑꯗꯨꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯕ ꯑꯃꯗꯤ ꯂꯥꯏꯁꯤꯡ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯣ ꯄꯨꯟꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯌꯥꯡꯈꯥꯏꯈ꯭ꯔꯦ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯍꯦꯝꯕꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯂꯣꯌꯥꯗ ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯌꯨꯡꯂꯤꯕ ꯁꯝꯕꯜ ꯑꯁꯦ ꯑꯁꯤꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯒ ꯀꯣꯟꯅꯅ ꯄꯨꯟꯅ ꯑꯣꯏꯔꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯂꯣꯌꯥ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯤꯡꯈꯣꯜ ꯑꯁꯤ ꯀꯣꯏꯕ ꯉꯝꯂꯣꯏ꯫ ꯃꯥꯒꯤ ꯍꯥꯏꯕꯗꯤ ꯍꯤꯡꯈꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯂꯩꯔꯕꯁꯨ ꯂꯩꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯣꯌꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯇꯝꯅꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯠꯇ ꯇꯧꯗꯕꯤꯗ ꯂꯣꯌꯥ ꯑꯃꯗꯤ ꯀꯕꯤꯇꯥꯗꯣ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯆꯠꯊꯖꯔꯛꯄ ꯌꯨꯝꯗꯨꯗ ꯑꯕꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫